Khwairambal culture da ngarang dagi yarektuna Manipuri governor da thamkiba demand sing aiduna leirakhiba tungan ba school sing dagi lakhiba Maheiroi singi mihut kangbo amangasi governor ga unanaba sem saringai da maikai khangdana amadi mafam marang khangauduna police amadi Maheiroi singi marak jamungna balakpadagi kai khraba matung ngasi numidang wairam Maheiroi nupa taret nupi ahom puna mihut tarana Shaba kangbu ama social activist Rohan film ga loidana Manipuri governor Lakshman Prasad Acharya unaba changki Athengbada phangba paw magi matungina Maheiroi gi mute sing adu governor Unarure matung thorakre Maheiroi sing na takiba point charuki manungda CM the unify command pi ba haibadu athubada piragani MLA yankai gi chap chaba khongpam khangalu haina Maheiroi sing na governor da pesen kiba memorandum yauriba wafam governor gi maikai digi thabakta onthokna ba khonagi haibagi thachaba pirakti hairi akaknaba matam ama piba ngamdabanina Maheiroi sing na school college sing boycott tawragani loinana makha taba khongjang di Maheiroi singa puna khanaraga chatharagani haiki Akwai kukhaliba memorandum taruk sida governor na hana moina khanaraga leram se unify command se CM da piba sineba hana moina khanaraga lerame khanaraga lerame poch sida akwai 24 hours ki manung da piba ngamgadra na question ma tawbaneba governor na hoi ngamgani haibaneba ngamgani haibada gidi akwai se ngarang se sidal adum leijage aduga akwai gi haiba dimaje pibiu fulfill tawbiu habaneba ado ngasi gi 24 hours hele akwai governor unabala Unaraga governor na hajara ise siri ngasai gi unified command se sije hujiki oina di thokpa ngamroi aduna akoina satra na hajagiba piba ngamdragadi 24 hours buki mongda piba ngamdragadi school college loinamak boycott tawba hasida akoi purak satra mayam gi wafam nan thamjari makha thaba next step karama khongtang thangjangadage haibase akoi sat pulak lokhat minagani memorandum da yauriba point tarukcha honorable governor na habirakpada haiba posidi overnight ta within 24 hours ta tawba yaba ngakta te yamna complex oiba issue ngakta ne takpire adu bai khoina hajaringba PJRM liba memorandum jingdu gi manungda memorandum 4 point da yauriba excluding the aikogi kuki jo MLA gi tara khadok khakana lemhauriba MLA 50 gi moi gi oiba style ma pame haibada adu de khoina khanjaram bana 24 hour gi manungda adu di lokthokpa yagadran khanjaram adu lokthok piramdre lokthok piraktabane na makha taba khongjang di aikoi chhatra mayam pusalaga kaidoba yajage adu don khana makha tabdi aikoi na lakchari ji asom da jo aikoi gi college ki student mayam le moi ga tanaraga kaidoba yaje